Bethany Diaspora Church ki nung sizarba ichilinao marum mapangsing ahan bamaktada Prabhu Jisu Krista gimingda nung sibagi salam pizari ngasi September gitang kunipan 2025 Sunday numit asigi damakta ikoina pamin nagadori ba text asi 1 John chapter 5 verses 20-21 Isor gi thawzan mapana ikoina paminarakpa aduga pugning amaga thawgat minarakpa text aikoigi 1 John asi ngasina aroiba oigani masigi damakta isor bu thagan minasi ichilinaw sing nahaktang aikoi pugning sang na isor gi wahay asi tamin aduna isor gi bor phangminasi ngasigi text asi patok sage 1 John chapter 5 verses 20 and 21 Isorgi machanipa adu lakle haiba ekoina khangi aduga achumba mahakpu ekoina khangnaba mahakna ekoida wakhal taba pibire achumba mangonda haibadi mahakki machanipa Jisu Kristada ekoina lay masi achumba isor amasung lomba naidaba hingbani apikpa angang sa lai murti sing dagi nakoi nasabu ngakchau amen. This is the true God. Masi achumba Esorni haibani. Ichilinaw sing ahan bamaktada aikoi na layriba prithibi asi munna khanduna yengsi prithibi asi yamna complex oiba a complex world madu oibani haibadi karino hairaga prithibi asida thajakraba aikoi singlup ki mising asina taibang pan bagi punsi asida hingliba maramna aikoi masida aikoi layriba asi laiba nate maramdi taibang pangi oiriba chathariba khudingmak asi yengba kanda aikhoigi damakta yamna cheksinningai oiba aduga yamna aikhoigi damakta kari haisira pukning chingsanba adugumba mafam adu oibani aduna karamhaina singlup ki mising thajaba aikhoina prithibi asugumlaba yamna complex oiba prithibi asida hinglaga aikoi survive tauba ngamgadawriba no haibagi wahangsi yamna achawba wahangni aduga loinana aikoina prithibi asigi maramda yingba kanda hujik kangi oiriba politically aikoini yengsi asukke mati complex oire aduga technology gi aduga hujik aikoina khutta pairiba sijinariba chawkhatpagi matam asida Christian sing thajaba sing singlup ki mi sing aikoi gi damakta aikoi gi thajabada sokpa yaba asukke matik yamna leire haibasi aikoi na khangi aduna the believer also must do his best to remain faithful and true to God aikoi gi thajaba asida yamna thajaba yaba achumba Isor adubu khangba aduga isor da yamna thajaba yaba magi missing oina leiba ngamnana bhotna basi aikhoigi yamna tangai phadaba ithoni haibasi aikoina khangi ichilinaw sing Prabhu Jisu Kristada aikoina leijabasi karino haibasi aikoina ahan bamaktada yengsi what we have in the Lord Jesus Christ ahan bada we must know these basic and essential truths that the Lord Jesus Christ is the Son of God madudi karino hairaga aikoina aikoigi thajaba asi yamna mayek senghanba yamna munna khangba haibasi darkar oi madudi Prabhu Jisu Krista asi tasengnamak Isorgi macha nipani haibasi aikoi na khangadabani
Aduna masigi Isorgi wahai asida Apostle John na phongdokpibani Isorgi macha nipa adu lakle haiba ekhoina khangi Isorgi macha nipa hairibasi kanano Prabhu Jisu Krista aduni masi ekhoi munna khangba darkar oi mayek sengba karisu chingnaba laitaba adugumba knowledge adugumba khangba haibasi darkar oibani aduga he came into the world to give us an understanding of God Prabhu Jisu Krista na taibang panda laktuna Isor haibasi karino Isor haibasi kanano haiba utpiba ekhoibu khanghanbiba adugi damakta lakpani haibasi masi ekhoina thajagadabani madu thajaba khakta nate ekhoina hana khangpham thoi madu ekhoina khangadabani haibasi Isorgi wahaina takpibani and we know that the Son of God has come see ekhoina khangi Isorgi macha nipa ado taibang panda lae tasengnamak lae and has given us an understanding mahakna ekhoi khangba ngambagi pangal adu ekhoi da pibi karigidamakta ekhoi na masi khangbagi pangal se darkar oibano haiba kana that we may know him who is true mahak asi achumbani Isor asi achumbani haiba se ekhoi khangna nabagi damaktani haibani ichidinaw sing masida ekhoi ni yengba kanda English ki translation dadi we know haiba ahan ba ekhoina khangi haibani ekhoina khangi haiba sida kari takpi bano haiba tarabadi ahan ba ekhoina Isor bu khangba Jisu Krista gi mapana Isor bu khangba ani subada that we may know him who is true anirak suna that we may know him haibani khangba haiba si anirak panmani maduna takpadi ekhoina hena manung changna Isorgi maramda khangba madu takpibani aduna ekhoina Isorbu khangba se hujik khangliba asidagi su hena khangnanaba ekhoina hotnaba asi ekhoigi damakta yamna maru oi knowledge of God Isorgi maramda khangba si ekhoi mathau tai masi ekoi establish tawgadabani establish tawba haibadi masi sengle chumle masi soidre haibasi ekoina ekhoigi thamoida chetna thambasi darkar oi there must be certainty ko certainty maduda kari su chingnaba laitraba adugumba knowledge aduni there must be growth in our knowledge of God ekhoigi thajaba da hena ekhoigi Isor bu khangba da hena ekhoi chaukhatpa aduga masigi Isor bu khangba asina ekhoi da kari kanaba natraga ekhoi gi damak ta karmaina mating oigadabano haiba kanda Isor asi achumbani haiba si ekhoi khanglakhani to know that genuine believers are also true children of God aduga Isor asi achumbani mabu tasengna thamoi sengna thajarba sing adusu makhoi Isorgi asengba achumba machasingni haibadusu ekhoi khanglakani aduga that our knowledge of truth is centered in the Lord Jesus Christ the Son of God ekhoigi knowledge achumba khangbagi khudingmak ase kadaidagi lakpano kanadano kamaina leibano haiba kanda Prabhu Jisu Krista da khudingmak se oibani haibase ekhoina khangmangamgani faith in God Isor da thajabase ichilinaw sing ekhoi karam haina haurakpano haiba kanda achumba khangba maduna ekhoi da achumba thajaba Isor da achumba thajaba do ekhoi laihalakani hujikan ekhoina ekhoigi thajaba singse yengba kanda ai Christian ni ai thajakraba mini hairabasu makhoina Isorgi maramda khangbasi yamna nemna lay aduga Isorgi maramda phajana khangdringaida ai Isorgi machani ai Christian ni haina phongdokpa kaya marumsu leibasi ekhoina thengnai adumak pu Isorgi wahaigi matungina true knowledge Isorbu khangba Isorbu thajarakpa haibasi hana
achumba khangba true knowledge haibasi darkar oibani Ishwar ki maram da hana taraga Ishwar ki maram da hana khanglaga madu mayik sing hanba matamda maduna thajaba asi laihalakadauribani madugi laiba thajaba adu asingba thajaba achumba thajaba adu oigadauribani isilinaw sing aduga knowing the true God leads to eternal life achumba ishwar bu khangba matamda achumba ishwar bu ekhoina tasengna thajarakpa matamda ꯑꯩꯈꯣꯏꯒꯤ ꯗꯃꯛꯇ ꯂꯣꯝꯕ ꯅꯥꯏꯗꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯗꯧꯕꯅꯤ ꯑꯗꯨꯅ ꯏꯁꯣꯔꯕꯨ ꯈꯪꯕ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯗꯔꯀꯥꯔ ꯑꯣꯏ ꯀꯔꯤꯒꯤꯗꯃꯛꯇ ꯑꯄꯣꯁꯇꯜ ꯖꯣꯟꯅ ꯏꯁꯣꯔꯕꯨ ꯈꯪꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯈꯪꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯍꯦꯟꯅ ꯍꯦꯟꯅ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ Apostle John masigi chithi asi iba matamda false teachings aran ba takpiba mayam asina singlup ki mi singda threaten tawrakpa asumaina puning asi chamam na nabagi damakta natraga makhoi gi thajabada asumaina ngauhan na nabagi damakta laiba aran batakpi basing asi asukki matik yamna kanna leiba aduna maram oiraga apostle John na thajabasingda masigi wahai asi pibirambani apostle John na yamna china false teachings asi mahakna mayok naramba mahakna kanna masigi matangda honaduna thajabasing masidagi ngakthoknanaba mahakna tawrambani ngasisu chap manai ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯔꯥꯟꯕ ꯇꯥꯛꯄꯤꯕ ꯃꯌꯥꯝ ꯑꯁꯤ ꯂꯥꯛꯄꯅꯤ ꯁꯤꯡꯂꯨꯞꯀꯤ ꯃꯅꯨꯡꯗꯁꯨ ꯃꯁꯤ ꯂꯩꯇꯕ ꯅꯠꯇꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯅ ꯑꯄꯣꯁꯇꯜ ꯖꯣꯟꯅ false teachersing false teachingsing asibu ngasaygi madugi against mahakna wahaysing asi phongdokpani false teachings must be dismissed easily. It cannot be dismissed easily habani ichili now sing aran ba takpi basing ase ilai na aikhoina chumde masi phatte masi oide pamde haiduna hekta laina mangada banate hekta laina aikhoina inthopa ngamba nate aikhoina hujik adu ngamlabasu amuk lakani aduna masi adum chatharaga leiba maramna masigi aikhoigi thajaba aduga ishorbu aikhoina khangbasi yamna mayek singhanba yamna kanhanba yamna manung changna khangbasi darkar oi madu aikhoina leiba matamda aranba adu lakpa matamda aikhoina ilai laina khangdokpa ngamgani masi aikhoina karigumba chection daba taragadi ngasi aran batakpi badu aikhoina khanglaga inthopa ngamlabasu aran batakpi basi tongan ba moong da lakadawbani aduna aikhoi masi munna khanglam daba taragadi hayeng kona atopa moong da lakpa matamda aikhoida khandokpa ngambagi pangal natraga wakal adu lairoi aduna masi aikhoigi damakta yamna darkar oi masigi asengba khangba achumba khangba asi aikhoida leiba matamda ngasai false teachers singse leirakpa matamda aikhoina madu discern tawba ngamgani yamna clear oina khangma ngamgani masi achumbani masi aranbani haibasi aikhoina khaidokpa ngamgani aduga aikhoina su madu defeat tawba ngamgani aikhoina madugi mayokta lepa ngamgani aikhoina madu maithiba piba ngamgani aduga loinana determined to stay faithful and true to God aikhoida chena thajaba yaba aduga ishoda chengna chumna lepa ngamba adu aikhoida laigani madugi determination madugi achetpa fireba do aikhoi loba ngamgani natrabadi aikhoi
ꯑꯔꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯈꯪꯕ ꯉꯝꯂꯔꯣꯏ ꯑꯆꯨꯝꯕꯒ ꯑꯔꯥꯟꯕꯒ ꯌꯥꯟꯅꯔꯒ ꯑꯩꯈꯣꯏꯗ ꯑꯁꯨꯃꯥꯏꯅ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯈꯪꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯦꯟꯅ ꯂꯨꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯦꯛꯇ ꯉꯥꯎꯈ꯭ꯔꯒꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯈꯪꯕ ꯍꯥꯏꯕꯁꯤ ꯗꯔꯀꯥꯔ ꯌꯥꯝꯅ ꯑꯣꯏꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ false teachers ꯅꯠꯇ꯭ꯔꯒ false teachingꯁꯀꯤ ꯌꯥꯝꯅ deadly ꯑꯣꯏꯕ power ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯅꯤ ꯑꯗꯨꯅꯕꯨ anti Christꯀꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯈꯪꯕꯗꯨꯅꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯃꯁꯤ ꯇꯥꯛꯄꯤꯕꯅꯤ anti Christ ꯃꯁꯤ ꯄ꯭ꯂꯨꯔꯦꯜꯗ ꯏꯕꯅꯤ ꯃꯌꯥꯝ ꯑꯃ ꯑꯔꯥꯟꯕ ꯇꯥꯛꯄ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯇꯥꯛꯄꯤ ꯑꯗꯨꯒ the wicked one anti Christ ꯃꯁꯥꯃꯛ ꯑꯗꯨ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯒꯅꯤ ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡ ꯁꯤꯡꯂꯨꯞꯀꯤ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯉꯝꯕ ꯃꯈꯩ ꯃꯈꯣꯏꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯃꯈꯣꯏꯗ ꯁꯣꯛꯅꯅꯕ ꯍꯣꯠꯅꯔꯛꯀꯅꯤ they will influence ꯃꯈꯣꯏ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡ ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡ ꯊꯥꯖꯕꯁꯤꯡ ꯑꯗꯨ ꯁꯤꯡꯂꯨꯞꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯃꯈꯣꯏ ꯑꯗꯨ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯔꯛꯀꯅꯤ ꯉꯁꯤꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯀꯥꯟꯗ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯈ꯭ꯔꯕꯅꯤ false teachingsꯅ ꯑꯦꯛꯖꯥꯝꯄꯜ ꯑꯃꯗ ꯁꯤꯡꯂꯨꯞꯇ ꯅꯨꯄꯥꯒ ꯅꯨꯄꯥꯒ ꯂꯨꯍꯣꯡꯕꯤꯕ ꯅꯨꯄꯤꯒ ꯅꯨꯄꯤꯒ ꯂꯨꯍꯣꯡꯕꯤꯕ ꯏꯁꯣꯔꯒꯤ ꯗꯤꯖꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯕ ꯀꯥꯟꯗꯗꯤ ꯃꯗꯨ ꯏꯁꯣꯔꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯅꯤ ꯃꯗꯨ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯀꯥꯟꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯤꯡꯂꯨꯞꯇ ꯑꯋꯥꯕ ꯑꯣꯏꯍꯜꯂꯦ they will infiltrate ꯃꯗꯨꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯕ ꯈꯛꯇ ꯅꯠꯇꯅ ꯆꯪꯂꯛꯂꯒ ꯃꯗꯨꯗ ꯃꯈꯣꯏꯅ ꯂꯣꯏꯅꯃꯛ ꯈꯨꯗꯨꯝ ꯆꯟꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯀꯅꯤ they will interfere ꯁꯤꯡꯂꯨꯞꯀꯤ ꯃꯅꯨꯡꯗ false teachings ꯑꯗꯨꯅ ꯃꯥꯡ ꯊꯥꯔꯒ interfere ꯇꯧꯔꯒ ꯑꯁꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯑꯁꯤ ꯑꯋꯥꯕ ꯑꯣꯏꯍꯜꯂꯛꯀꯅꯤ they will intensify attacks ꯃꯈꯣꯏꯅ false teachingsꯅ ꯉꯁꯥꯏꯒꯤ anti Christꯁꯤꯡꯅ the wicked one ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯃꯁꯤꯒꯤ attack ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯇꯧꯔꯛꯀꯅꯤ 이참 참나 taurak masi laibani ichil nausing aduna masigi wahai ase yamna serious oina apostle John na masi aikhoi da takpi bani aroi bagi verse aduda aikhoi ni yengba kanda apikpa angang sa lai murti singdagi na khoi nasabu ngak chau hai lai murti masi karamaina masigi matangda apostle John na panbano masigi wahai asi warning asi karigi damakta pibano idolatry lai murti lat pagi maram asida aikhoi na khansi chilenausi maram di karigino hairaga ancient Israel gi mising Israel gi macha sing adu yengo Ishor gi mising ni Ishor na khandok kraba zati sing ni adumangpu idolatry lai murti latpa aduna makhoi loi namak downfall oi hanba makhoi bu tu hanbani aduga the whole nation makhoi gi jati pumnamak adu lai murti latpa sina corruption or corrupt oi hanbani mot hanbani madu matam aduda ningthau sing effect awe priest sing su adumaina masigi lai murti latpa sina effect awe false prophets abounded chumdaba aranba prophet sing ase hena yam khalakpa aduga the majority turn to worship idols ayamba sarukna idols worship tawbada makhoi loina chatkhibani aduga even Ishorgi temple adu phawba asmaina modhanduna manghanba adu lei haibasi ekoina ubani Ishorgi wahaida aduna the danger of idolatry for the church singlup tasu madu oiroi haiba ekoina ngamde maramdi karino hairaga singlup tasu lai murti la pase sanglak payabani oirak payabani Ishorgi wahai gi matungina ekoini yengba kanda
Jesu Krista masamakna ngasaygi hairiba Samaritan nupi adu Jesu Krista na wari sanaba matamda Isor asi adugi chingthak tuda lay temple da lay aduda lay haina makoyna haikhiba wahai sing adu Samaritan nupi adu na su khangi adumagpo Jesu Krista na haibadi Isor di mafam nairaga layba nate Isor di karigumba mafam amada mabu adumaina confine tawraga aikoina thamba ngamba nate Isor di thawaini haibani Isor di thawaini lai murti nate Isor di adumagpo hujikan gi mi singna aikoi idolatry da karigidamakta taba natraga lupa mayam laydibano haiba kanda Isor se mamit magna uningba makut magna sokningba adugumo mayam asina influence tawraga lai murti lat pa haiba se even singlupki marakta su masi thokta nate haiba se ikoina khangi adu karigumo oirakpa matamda singlupta kari tholakani it will become corrupt molakani aduga the church must guard itself diligently maram aduna singlup khuding makna masidagi aikoi ngak thokna naba guard tauba ngak thok chaba haibasi mathau tabani aduna apostle John na madudagi nasabu ngak thok chau haibani ngak chau haibani actually now sing Aikoina Revelation chapter 2 ga 3 pabakanda 7 churches in Asia Minor masigi matang da aikoina ui maduda singlup taret ki maramda phongdok pani singlup taret tugi manungda singlup manga dudi pajana Jesu Kristana sumaina chaibi basi aikoina uba phangi singlup taret ki manungda manga adumaina Isona Jesu Kristana chaibi ba makoygi maran mayam ama layba Isorgi aningba apambagi matung ina layramdabasi yengba kanda more than 50% taret ki manungda manga haibadudi more than 50% ni aduna asuk yamlaba saruk asi hujiki amot pa idol worship natraga idolatry haiba asida makoi asi taba adugumna lay haiba si ekoi uba phangbani isilenaw sing aduna masigi church manga ase makoi kari tawe prithibhi gi chatnabi natraga chatnaba mayam asida makoi si taw khraba prithibhi gi system aduda makoi si chat khraba Isor gi wahai achumba duda makoi leiba ngamdaba false teachings aran ba takpi ba mayam aduda makoi si lup khraba aduga idolatry lai murti latpa asida makoi lupa asi asina maram oibani chilanaw sing aduna singlupta masi oithokpa yabra aikoina hangba kanda hoi tasengna mak masi oithokpa yai maram di madugi example adu yamna clear oina revelation dai koina uba phangi chilinaw sing aduna aikoi yamna chekshin basi darkar oi ichilinaw sing aikoi kadai da lairabasu masi aikoi khangadabani Isor gi maramda khangba pajana munna khangba hana khanghiba adudagi su hena khangba mathau tai aduna aikoi gi damakta yamna pangal pibigani aikoi gi damakta maduna yamna mating oigani achumba aranba aikoina khandokpa ngamgani aduga aikoina madudagi ngakthok chaba ngamgani aduga aikoina chumdaba aranba takpi basing adu natraga antichrist ki attack lakadoriba singlupta gi sagrup ki mathakta lakadaba khuding mak su aikoina defeat tawba ngamgani isilnaw sing aduna ngasi mayamda pukning thogat chaning base karino isilnaw sing we have come to the end of reading 1 John asi aikoina paraga mathang paraga ngasi na aroiba saruk asi aikoi parabani loisalle
adu oiba taragadi akhoi yamna apostle John na takpiba yamna manung changba deep oiba teachings kaya amasu akhoi na taminare ure Isorgi wahai paminaraga Isorgi wahai taminaba asida akhoi karamhaina pakhum pigani karamhaina respond tawgani ichili naw sing akhoi munna khansi akhoi gi thajabagi punsi asida aranba asoiba chumdaba kaya lairamba sing Isorgi wahai asi paminarakpagi matung inna akhoi bu chumthokpiba akhoi gi aranba uhanbiba leiba tarabadi maduda akhoi pukning honggadabani aina khalambasi chumlamdreko aise chumdaba aranba takpibaduda chatlam ghareko natraga madudi Isorgi wahai matung inna aranba oikhre madudi chumdeko haibase khangba tarabadi akhoi pukning honglaga Isorgi mafamda amuk changjarakpa achumba aduda akhoi chatpa Isorgi maramda hena khangwa Isorgi thajaba aduda akhoi cheksinna natraga chetna lainanaba akhoi hotnaba si mathau tai aduga where we see weakness we must find strength akhoi da ashonba kaya lairamnabasu Isorgi wahai taminaba paminariba asigi matung ina akhoi pangal phangnanaba akhoi thigadabani hotnagadabani aduga how we respond to God's word is of critical importance akhoi ne Isorgi wahai asi taraga paminaraga masidagi akhoi na karamhaina paukhumpi karamhaina masida aigi damakta ahongba laihalli kadai phauba aingonda ahongba laihalle kadai phauba aigi damakta kanai kadai phauba aigi damakta asukki matik pangal happy haibasi akhoi khallaga munna wakhan tawba mathau tabani chilina sing Isorgi wahai taba khaktang paminaba khaktang asina loiba nate akhoi gi punsida tariba paminariba Isorgi wahai aduna aigi punsida ahongba achumba afaba lambida laihanbiba asi akhoi gi parthana ohengadabani aduna ngasi Isorgi wahai bu takraba maru oina 1 John asibu ahanba numitudagi taminarak liba ichilinaw khuding makna akhoi amuk hanna review tawraga ningsinglaga akhoi gi thajabada hena kankhat hanbibo oisunu akhoi gi Isorgi maramda khangba Jisu Krista gi maramda khangba asida hena chawkhat hanbibo oisunu aduga chumdaba aranba khuding mak ngak thokpa ngamba aduga cheksinna laiba ngamba aroiba numit phauba lengdana akhoi gi thajabada chena konduna lepa ngamba Isorna oihanbisinu haibase mayamgi mafamda phongdok chaningbani Isorna borpina bibo oisinu parthana tawsi wangthoi sing thoiraba sargada laiba akhoi khuding makki pai son hak puthagatli ngasi sun hakki wahai asidagi akhoi pupukning thogat pibagi damak thagat sabani maruaina akhoi na Isorna hakki maramda khangba asi ahanba adudagi hena khangba ngamnanaba akhoi bu takpire aduga masina akhoi gi damakta kayamuk darkar oibra mating oibra haibasi so akhoi takpire paisor aranba takpiba singbu ngakthok chaba ngamnanaba madubu akhoi na khandokpa ngamnanaba achumbadagi aranba aduga akhoi na aroiba matam phawbada akhoi gi achumba thajaba asida che na paiduna konba ngamnanaba lepa ngamnanaba pangal hakna piyo paisor athimba kayasu aduga akhoi singlup singda kainanaba akhoi bu hart tawnanabagi damakta lakadoriba khuding mak akhoi defeat tawba ngamnanaba pangal sun hakna pinabiyo thagat sabani paisor yamna akhoi gi damakta kanaba pukning thogat piba wahai akhoi bu pibiba akhoi bu takpiba paisor akhoi gi punsida taibang panda akhoi hinglingai manung asida taibang pangi apamba taibang pangi chatnabi kayana akhoi bu nahaki nafamdagi lapna puthoktanaba Isor nahaki ahingba wahai asi akhoi gi thamoinungda
ꯆꯦꯠꯅ ꯇꯠꯇꯅ ꯅꯍꯥꯛꯅ ꯂꯦꯡꯗꯅ ꯂꯩꯍꯟꯕꯤꯌꯨ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤꯕꯨ ꯇꯠꯇꯅ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇꯁꯨ ꯅꯍꯥꯛꯀꯤ ꯕꯣꯔ ꯑꯗꯨ ꯄꯤꯅꯕꯤꯌꯨ ꯊꯋꯥꯏ ꯍꯛꯆꯥꯡꯗ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯄꯨꯟꯁꯤ ꯑꯣꯏꯍꯟꯕꯤꯌꯨ ꯑꯅꯥꯕ ꯈꯨꯗꯤꯡꯃꯛꯁꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯐꯍꯟꯕꯤꯗꯨꯅ ꯑꯁꯣꯟꯕ ꯈꯨꯗꯤꯡꯃꯛꯁꯨ ꯏꯁꯣꯔ ꯅꯍꯥꯛꯅ ꯄꯥꯡꯒꯜ ꯍꯥꯞꯄꯤꯌꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯗꯔꯀꯥꯔ ꯑꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯍꯥꯛꯅ ꯄꯤꯅꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯁꯨ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯃꯤꯡꯂꯦꯟꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯤꯡꯕ ꯉꯝꯅꯅꯕ ꯅꯍꯥꯛꯀꯤ ꯕꯣꯔ ꯑꯗꯨ ꯐꯪꯍꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯖꯣꯏ ꯑꯣꯏꯕ ꯄꯨꯟꯁꯤ ꯅꯍꯥꯛꯅ ꯄꯤꯅꯕꯤꯌꯨ ꯑꯩꯈꯣꯏ 1 John ꯑꯍꯥꯟꯕ ꯄꯥꯕ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤ ꯑꯔꯣꯏꯕ ꯐꯥꯎꯕꯁꯤꯁꯨ ꯅꯍꯥꯛꯅ ꯂꯣꯏꯅꯕꯤꯗꯨꯅ ꯑꯁꯨꯃꯥꯏꯅ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤ ꯃꯊꯪ ꯇꯥꯍꯟꯕꯤꯔꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯅ ꯃꯊꯪꯒꯤ ꯍꯞꯇꯥꯗꯒꯤ ꯑꯅꯧꯕ ꯆꯤꯊꯤ ꯖꯦꯝꯁꯅ ꯏꯕ ꯆꯤꯊꯤ ꯑꯁꯤ ꯑꯩꯈꯣꯏ ꯄꯥꯒꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯩꯈꯣই ꯄꯥꯕ ꯉꯝꯅꯅꯕꯁꯨ ꯅꯍꯥꯛꯅ ꯄꯥꯡꯒꯜ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯄꯥꯞꯇꯒꯤ ꯍꯟꯗꯣꯛꯄꯤꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯕꯅꯤ ꯑꯥꯃꯦꯟ